आकाशवाणी इम्फाल R.K Gorani na pau pajari ahanbada maruoiba pau Manipuri yumbu oiduna G20 gi business 20 mifam nga sinungthil Imphal City Convention Center da pangthok lagani mifam yawadaba G20 amasu ate mihut sing hojik haki matung Imphal da thunglaragani Tripura Vidhan Sabha mikhal da sar merputre 10.3 yongna botha da nakhi Meghalaya amasung Nagaland da bot khombagi thabak kham thengna kalle Pradhanmantri Narendra Modi na ngasi New Delhi da Economic Times Global Business Summit wa ngangani amasung namit mangani chatharak pa Aero India so ngasi Bengaluru da loisilagani Manipur yumbu oiduna G20 ki business 20 B20 ki mifam ngasi nungtil pangthok naba sem saba loire Imphal City Convention Center da ngasi nungtil pung ahum digi hawgadaba mifam aduda Mukhyamantri Nongthamam Biren Kendra gi mapal thro amasung Shiksha Rajya Mantri Dr. Rajkumar Ranjan Singh amasung Kendriya Commerce and Industries ke Rajya Mantri Som Prakash Saruyagani Mifam Asta Rajya ke Chief Secretary Dr. Rajesh Kumar na Manipur da sel thadanabagi matang da marik chuba warol simphongdokani She's a Hospital and Research Institute ke Chairman amasung Managing Director Dr. K.S. Palinna Healthcare and Medical Tourism ki matang da wangangani Babina Healthcare and Hospitality Industries Private Limited ke Chairman amasung Managing Director Dr. Thangjam W. Singh na Tourism amasung Hospitality ki matang da wangangani Handloom Textile amasung ICT ki matang da so tongan misung na wangangani Mifam asing asidege horoga tha si 18 phawba numit humni chupna pangthokani Manipur da pangthokliba G20 ki mifam asi awang no potlomdam da pangthokadaba B20 session yan hanba mifam ni Laibak kuntaru ki business delegate singam de laibak kunmari gi diplomat sing mifam asida saruk yagani Ekhogi pangmina hai mifam asida saruk yagadu delegate sing charter flight amna haujin mi matung da Delhi dagi Imphal thunglagani madugi tungda delegate sing adu Sri Govindaji mandir da satkani Nungtil pung ahum da business 20 conference hagdopagi thorum plenary mifam B2B amasung B20 meeting City Convention Center da pangthokani numidang da center asida numidang chaklen ga loinana cultural program pangthokani hayeng ayuk delegate pumnamak marjing sing da satkini amasung mafam du da arambai amasung sagol kangje yengani madugi tungda Loktak Pat IN headquarters amasung Sangai ethnic park na singba yengba satkani numidang da hotel Imphal da ratri vos par sambat amasung cultural program pangthokani aroiba numit thas ki 18 gi ayukta kangla da breakfast sarapa tungda khwairmit ma kaithel yengani madudagi halaklaga delegate sing Delhi gi damak Imphal thadokhigani G20 ki B20 mifam asi yenglaga ngasidagi mifam pangthoka doriba mafam amadi atai mari laina mafam singda G20 ki delegate sing chathok chachin tawboda khudong chanabagi damak lambi chathok chachin ahongma khara leire Rajya ki Traffic Control Police Wing ki SP na thokpa cherol madhai City Convention Center Jingmarong khongnang ani karak Imphal Hotel ki mamang ima kaithel gi akoiba amasung kaisapa junction na singba mafam singda lambi chathok chachin da ahongma khara leiragani Dr. Singh na thas ki tara mari di matam khatna thabak lepa khongjang changthin khibadagi anaba sing amasung sadaran miyam chauna khudong chadaba mayokna re Churachandpur District Hospital the OPD accident emergency amasung routine operation lab khre khogi Churachandpur pangmin hai Rajya Medical Directorate na lising ni tara mapan gi December 19 ta thokiba order amagi matung ina sarkari hospital da thabak tawriba Dr. Singh na lanai clinic sing da practice tawba yadi haina athing ba thamki maramaduna strike tawriba sarkari Dr. Singh asina lanai hospital singda anna layeng bigi thabak toroi haibasi miyam gi thajabani Tripura da Rajya ke Chief Electoral Officer ki office na thadrakpa khwaidigi noba warol matung ina ngarang bothada nakhib adu sada marphu 3.3 yaukhi hairi Rajya Vidhan Sabha ke sit humpu mokta ngarang bothada nakhibani Rajya ke Chief Electoral Officer Kiran Gitian hai Rajya asida mausadagi vote sangyamna gwangna thadabigi chanibi ama lairakpa adu handaki Vidhan Sabha mikhal asida su sapcha na ngakli mangna hai Bothadana ba adu kariguma makhal hingsa amata thokhide masina santi oina karamne mikhal pangthok patawi haibadu Tripura na leibak asigi miyam da utle
Ganatantra mapangal kankal hanabagidamag CEO na miyamu thagatki ngaksenbi akan bajasla thorangal loinena EVM sing strong room sing da thamle mathang thagi ani da bot masing thigani Tripura ki mikhal este mirep chani yankhai mapna lamba thengnaki Meghalaya da Rashtra Dal sing star campaigner sing amasung makok thumulo sing basingna voter sing mateng phangnaba akhak palaitena hotnari Mikhal pangthok kadar mafam sing da Rashtra Dal puna maki makok thongba lusing basing koisen chenduna vote khomli sit humpulai ba Rajya Vidhan Sabha ki Mikhal tha sigi kuntareta pangthokani tha si kuntareta Vidhan Sabha Mikhal vote thada nagadori ba Nagaland da su vote khomgi thabak nomagi kankhelakli Raja asiki tongan majela singda BJP ki mirep singidama vote khomnaba kendra dagi star campaigner ke angasi Nagaland da thunglaragani BJP ki star campaigner sing kendra ki law amasung justice mantri Kiren Rijiju port shipping and waterways amadi Ayush mantri Sarbanan Sonowal BJP ki national general secretary BL Santos ngasi Nagaland gi tongan pham singda vote khomgani Tripura, Nagaland amasung Meghalaya da tha si tara manga phawba election commission na Mikhal ga mai leinana selyawna lupa koti chama nifu tret ki mamal oigadaba yu drug amasung lemna yanthokna ba polam kya phaгаtle Meghalaya dana khwaidi yamna lupa koti humdoi Tripura dana lupa koti nifu muri lakh humpu taret amasung Nagaland dana lupa koti kunthra mapan lakh tara mapan phagatki tabiriba pawasi Akashbani Imphal dagini Pradhanmantri Narendra Modi ngasi New Delhi da Economic Times Global Business Summit wa ngangani numit inigi mifam asigi timdi Resilience, Influence amasung Dominance haibishini Global Business Summit asisai khudingi Times Group na thaubu oiduna sinbani masina selthungi lamda mapung oina singna relibasing kohonabagi pambai puthokna ba thausil sem saribasing academician sing amasung corporate ki makok apunba platform amada pulhangani Summit asigi mifam nipuda lalon itiki dusingba sani henbana wa ngangani Numit mangani chatharak pa Aero India song asi Bengaluru da loisilagani mega source da laiba pudran nipan henbana saruk yari tharo masida Bharat amasung mapangi CEO Mudra Humdoi laiba kunthani thoy ngaksel mantri singa masung laiba kunmapangi chief of the year staff singna makhoge phammanaba Bharat ki mihu sing amasung sarkar gi miwe singa wari sanaki Asia ki khwaidigi chawba seafood show India International Seafood Show ngasi Kolkata da loisilagani numit homni gi thorom asi yumse ga sanimita haukhibani thoromadu Marine Products Export Development Authority MPEDA na Seafood Exporters Association of India ga khusamnana sinbani Tharomadu da G20 lebak sing da akhanaba miyang thamduna laiba yonbagi mifam amasu pangthokhi Tarani thoi suba World Hindi Conference ngasi ayuk Fiji gi nadi da loisinkhre loisinbagi Tharomadu da Fiji gi upa pradhan mantri Biman Prasad Bharat ki mapal thorom mantri Dr. Ajay Shankar mapal thorom Rajya mantri V Muralidharan amasu Griha Rajya mantri Ajay Mishra wa ngangkhi Numit humni conference do Bharat ki mapal thorom mantralay ga Fiji sarkar ga khushamnana sinbani mifam adu bapung ibe timdi Hindi traditional knowledge to artificial intelligence haibishini America da laiba Bharat macha Nil Mohan YouTube ki mathangi chief executive officer CEO oiragani lanai ibe maramdagi Susan Woshikina pham thado khibidagi mahangna mahut silhobani YouTube creators singna Twitter thagat pagarol amada Susana pham thado khib adu miyam da khangal lakhi amasung mahak online video sharing platform da mahakna toroma thabak sing adu gidamak thagat ki Nil Mohan hauji YouTube ki chief product officer oiri YouTube ta yawtung da mahak Google's display and video ads ke vice president oirami hauji aroi bada maro pau amu hana Manipur na yumbu odina G20 ki business 20 mifam ngasi nungtil Imphal gi city convention center da pangthok lagani mifam yawgadaba G20 amasung ate mihu sing haujik ngahak ki matung da Imphal thungleragani Tripura ki Vidhan Sabha Mikhal da sada marputare 10 taruk ahum yongna botha da nakhi Meghalaya amasung Nagaland da bot khomi thabak kham thengna kalle Pradhan Mantri Narendra Modi na ngasi New Delhi da Economic Times Global Business Summit wa ngangani amasung Numit mangani chatharak pa Aero India song asi Bengaluru da loisilagani Paulo jare